Image PAODAM yengbirba khwai kibikpo tam kuma nawren tramlok sabalonina ngasigi marubu pau pijari April kundagi pangthukadoriba postgraduate third semester examination da mahioi singa mapung phana saruk yabinaba Dharmanjuli University gi vice chancellor Professor N Rajmohan appeal tawrukli World Maitai Council WMC gi third plenary session 2022 pangthukre Delhi da Kanglup ani gi khana sainaba thodokta mioi kya asopun nangkhre Donana Virat FC Yawibi FCB amadi Young Boys FC mai pakre Hojik mapung wem pau lobirasi Dharmanjuli University gi Vice Chancellor Professor N Rajmohan Pamusingo unabada high grade April kundagi PG gi third semester gi examination offline gi kuthangda soidna pangthok lagani examination ase mamang da May gi mapan da pangthok naba University Grant Commission gi pautak matung ina pangthok naba honoramba do mairoi singi kudong sa taba amadi college singi principal amadi waja singa kupna tanraba matung da mairoi singi kudong sa naba April kunda pangthok pa haina yanakhibani Yanikiba asigi matung ina examination pangthok naba honabada ngarang DM University gi mairoi singna akanba khongyang sangsinduna police ka mukna ba thokiba du laibak thibani magna makhata duna PG gi ahanra masung ani suba semester gi examination online gi kuthangda mapung phana pangthokre ahum sung mari suba semester se offline pangthok naba thorang toribani haiduna syllabus loisindana exam sathai haina sirak iba maral adu vice chancellor na yaning daba phondokladuna college principal amadi oja singa phamidaduna saliba academic session asigi syllabus sada humudra dagi hummarfu nipan phawa cover tore haina phondok loinana college khardadi sada mudra phawa yore haina phondok daki examination asigi matangda mairoi singa khana nainaba mifam kaya pangthok luma tungda UGC na lab khiba matamdagi ngankhana online gi kuthangna pangthokyo haibadagi April kunda lab khibani yanakiba dugi matung ina mairoi sing adu satkhiba matungda amuk hanna PG gi third semester mairoi singna examination asi offline amadi online animakta pangthokpagi mahutta assignment mode pangthok na wafon phonok palai Dharmanjuli University asi hogolakpagi transition period oibana support thorang amadi infrastructure gi thabak thorom singma pungphana pangthokpa lobe ngamdri talak asida assignment mode examination pangthokpa haibasi mairoi singi oinadi mangjaba hengani examination loikhra matungda pass torbasu parikha sigi kanaba phangloidabana offline da thaba haibasina mairoi singi yaifaba oigani maramasina lamdam masida laiba mairoi sing amadi guardians sing na tungi yaifanabamak Kanbiraga April kunda pangthokadoriba parikha sida mapumphana sawatpadina saruk yabiu pamdaba thodok sing thohanbagi mahutta mairoi singi career mangdana ba honabada university amadi mairoi sing yaifaba oigani haiki aduga offline da tohogdrgadi ko masi yamna program leganeba aina koina khanjabada koi committee ne khanjabada aduna ngasagi second ne hogi fourth sem bi lakuduri sibabudi Sadri singi full confidence ta pada singi su confidence jauna koi ki phajana offline to hui matam ju laire adudi madumadi ta ko phajana syllabus phajana cover ta holaga makoi ki confidence level du full la laga madula phajana to wai si koi tha ngangani habi thajabasi laibo ko ID Manipur Dharmanjuli University mayam su tum khangde de masi transition perani koi waja singi asengba koi ki bifurcation bhauga hui si ngai nei bore mayam singi college manga si constituent college manga si directorate ke koi sida koi transport targa university sida koi sinara matungda undergraduate ki as well as PG animak ki amuk koi waja singi ki chelu clean to ko mayam laire ba process to go internet arrangement su laire ko haibo mayam si to kana koi 12 ki thag ka doina yu sida asima ki laibo tanja sida akoina hajirisi sadre singi interest su kaidana ba aduga ngasai ko university su sangsileba kano sida su ba to kro thangdana ba yargadi akoina offline da to bisina animaki kana mo ogini habi ko bakolo sida akoina appeal si to jeni magi na ngasi press conference
कुमजा लिसिंग चमापन मरफुदा मणिपुर लेरिबा येलहुमै सिंगु कंजनबगी इहौ मतम अदुगी महैरोइ सिंगी लुप अमा ओइरिबा ऑल मणिपुर स्टूडेंट्स यूनियन एमसुना खोंजंग जंगसिनबदा थौबी अनि पी प्रेमानंद अमदी आइट्स लोकेंद्रो लेखिदबा अदुगी मिक्सिंग थरम निफुग निथोइ सुबा मिकअप थोक नुमित रियलाइजेशन डे एमसुना सिनर पांगथोक्रे ngasi इम्फाल वेस्ट की सिंगमै पिसुम सिंगा मसाद लेबा महैरोइ सिंगी निसिंग खुबमदा हाना महैरोइ सिंगी लुसिंग ओइरम सिंग तोंगान तोंगान स्कूल कॉलेज की महैरोइ सिंग लेखिदबा महैरोइ सिंगी मुमनुंग सिंग सरुग यादना महैरोइ सिंगी निसिंग खुबमदा लेखिदबा सिंगी फोटोदा लाइसु कटुने काय खुमनखे मतुंगदा रैली अमा मणिपुर कॉलेज फाउ सटके एमसु की प्रेसिडेंट हाउबिजम सलामना हाइखिबदा इंग लिसिंग समापन मरफुदा महैरोइ सिंगना मियाम मिहुत सिंदुना लमदम असिदगी मिटोप मियानचा हनखिनबा अचौ इहौ हौखि हौजिक स्टेट असिदा मियाम JCILP amadi CSO singna honabadagi central state asida ILP satnare hai ba tawthokhi adubu ILP gi jagadaba act rule sing adudi mapung phadri masi maming tagi oina leiri phim masida JCILP khakta inthok loisi masi isai sana iho asida yauduna yelhumi aikoi nungai na hingna ba hona hosi state asida rail yorok lagani mitop meancha ising sahum yoksilakpa matamda aikoi yelhumi singna sectionna leibagi mathau tai मियोय अमगी थवाइन तुंगी येलहुमी सिंग कनगदर हाइके तुंगदा मणिपुर कॉलेज दा एमसु की प्रेसिडेंट यावना इमुंग मनु महैरोय अमदी ओजा सिंग सरुक यादना मिखमंगजि पांगथोके थ्रोमसी के मरी लेना महैरोय सिंगना ब्लड डोनेशन कैंप अमसु माइ पांगना पांगथोके ngasi World Media Council WMC na sinduna New Delhi gi janpad road leiwa Western Court da third plenary session 2022 Delhi da mapung phana pangthokre reawakening or spirit of oneness haiba team da pangthokiba ngasi throm aduda WMC Central Executive Committee gi President Haigurjam Navasyam Vice President Y Dhan Singh Dr. K N San Delhi Unit ki President Dr. Noai Them Manichandra Singh Manipur State Unit ki U Kunjo Singh Nagaland Unit ki General Secretary S Sanjoy Khaba Maharashtra Unit ki Pritam Konsham Assam Unit ki General Secretary I Hari Singha amadi Dr. Nimai Luang Jain Yogi Professor Bimol Akoijam Amna Mathangsina Functional President Guest of Honor amadi Distinguished Guest Sing Oina Taisa Phamke Thonggi Functional President ga President Amaila Sukhatuna Thoram Haudoki Matungda WMC gi members singna o ima haiba seu isai sakuna thoram makha satake World Media Council Central Committee gi Vice Chairman Dr. K.N. Chana haikibada India gi konung asida third plenary session asi Bharat ki konung Delhi da pangthokpa asi yamna maru oi khanduna Delhi unit WMC na maru eba thodang lawduna pangthokpa ngambasi aikoi gi oina laibok phawni WMC na Scheduled Tribe demand fangri phawa aikoi miyam na punna honaminarsi haiki thorom gi manung sana culture gi oiba thorom kya su pangthokhi Sena Atlas Organization South Kaksing Waina Madeline I Center Hongai Leirak near Jenims Hospital ga kusam narga nomugi oiba lemna mit layang bagi camp ama ngase Kaksing Wari Sabal Lekai Community Hall pangthokre Madeline I Care gi Dr. Singh na sathakiba lemna mit layang bagi camp adu da punna mioi cham ga nifu ga ni thoi layang sathakiba camp adu gi matang da Sena Atlas Organization South Kaksing Wari gi Secretary Manglambam Premchana phonokibada mit haibasi mioi bagi khwaidagi maru oiba Haksang gi kayat amani mitpu nikthina thamduna haksang phana thambada yamna mathau tai khanbadagi campus pangthokpani haina phongloke Cultural Research and Eco Development Institute ki tragate chuba mapo kumon throb ngasi langthawal lab makha lekai da leiba sumthang sanabungda pangthokre ngasi gi throm adura paswai SC gi MLA Sapham Kunjakeshwar Singh amadi RK Taruni Devi na athobe mithunglen amadi throm mapu e saruk yakhi mapo kumon throm aduda institute SC gi mahiroi singna tongan ba culture gi throm sing su utke Directorate of Language Planning Implementation Government of Manipur Maitai Irol Iek Vasinlon Apun Balop Milan Kalipak Milan Kalipak Zirbam Pana Loisang MSU MSF Desham KSA na puna kusam na Maitai Mek Takpi Tambiwi Throm Hodokra Matung Asisu Makatana MSU ki office da Mahiroi Lup MSU MSF Desham KSA na Singba Yauna Takpi Tambiwi Throm Pangtokre Throm Aduda B Sir Sharma
Milal की President Y Biren M की Vice President S Ranjit MSF की President A Ratan Deshang President L Bilax KA की Vice President K Roshan President Member Singwaina Saru Yaki Manipur University Students Union Mushu 2021-22 की President की Nikhil Ramai Palak Laba Shanasam Steven Federal Students Organization Kangli Park Feshok की Head Office Naurem Lekai Girls Primary School Kawada Taramna Okpagi Throma Pangtokre Hariba Throm Aduda Ketelakpam London Writer Nithauja Romesh President Feshok Head Office Amadi All Manipur Guardians Organization की General Secretary Sawrakpam Sumatina Throma Pusing Oina Saruk Yaki Manipur Home Guard Employees Welfare Association की General Body Meeting asi Iboyama Sumang Lila Sanglen Palace Compound Impala Pangthokre Association asi President Y Mangi Amadi District Singi Company Commander Singna President Member Sing Oina Saruk Yaki Manipur Lengakta Home Guard President Singi Ration Money Matam Sunava Rank Pay Piba Benefit Scheme Die and Harness Scheme Streamline Amendment of Act and Rules Recruitment of Shortage Home Guard Personnel Amadi Darkar Leba Sing Pibinaba Taksin Bayauna Tongan Tonganba Philip Sing Low Bayauna Wapam Camerum Kupna Kananaki Osi Mera na Iba Nanau Sagol Mangna Music Director Oiba SK Mangang Divya Hobum Rocky Grammy Oinam Amadi Sami Oinam Sakpa Home Guard Personnel Singi Tungkoina Lehogadaba Amadi Makoina Tauriba Tabak Thorum Singa Da Yumpam Oiba Music Video Amasu Miamde Yanhanki Thomgi Manusana Mato the Pulling Sangba Amadi Katopagalone Tabak Tauriba Home Guard Personnel Marida Sambakoro Piduna Puning Tawatki JSC Forum for MCI Investor Gi Chairman Namirakpam Ulysses na High Grade Thasi Hawkwa Tang Tarada Press Media Amasung Social Media Gi Khargi Kuthangda Imphal West District Ki Samusang Santipur May Lekai Dagi Asem Akash Singha Apokpa Asem Ranjit Singhana MKS Capital Investment Haiba Microfinance Institute Asiga Mari Lenadi Haiki Wafam Ase Yumpham Yawda Wafam Ni Ngasi Manipur Press Club the Pangthokpa Paugi Bifam Amada Nangrapam Ulysses Namakata Kibda Asem Akasasi MCI ga Mari Lenadi Hargasu Nakoina Yamna Sauna Mari Lene Haibagi Marik Sumba Documenting MCI Investors Singi Kuta Lere Miri Asina Sin Maki is at Sopa Tawak Tori Haiduna JC the court ki Kutanga legal action or can high na praise to Tonki Wapamadu JC Makati Singable Late Mahaka MCI ga Mari Lene Harbasu Microfinance Institute Asina Sentang Thadariba Farm Ani Haibadi Pakshaw Memorial English School Kha Sanjambam Amadi Season Woods Furniture Samusang Santipur Meleka Director Oina Mahak Taupuribani Haibame Asida MCI income upon Bagi Senpam Sada Humudragi Fund Farm Ani Asida Tadaki Haibagi Sesang JC Kutalere Nakalamunda investors sing the key sale Kaya Komot Karga Lotron Laiba MCI Managing Director Ningomum Tiken LS Boiler Apopa Tomba Kongba Lasam Leka MD Manager in the Taupuribi Wahambam Binu Devi Apopa W Nimai Singmerong Mamang Lekai Classic Grand Devanak Labor Anina Atuba Torok Laga Investors Sing the Unaduna Waro Cinema Poroknaba JC Makadagi Kangadak Lake MCI Office Investor Java Singdagi Yamla Sepong Kayama Pugaraga Lotuna Ladibasi Atuba Matamda Topirak Laga Akoi Investor Zariba Mui Sing a cigar Waroi Silama Porokna Bakanganzari Loina Loinana Atuba Matamda Topirak Travadi Aikoina Logi Mate Amadi Puksin Saurava Lebaki Tau Pubiri Basingi Mate Pangbinaba PS Mediagi Kutang the Haizari Manipur Horse Riding and Polo Association Amadi Manipur Equestrian Association ki live member Rambi Surangini Saramna Haukibat Tang Trama Toida Lake
baga mari leina na awa phonokpi akhanaba mifam ama ngasi Manipur Horse Riding and Polo Association, Manipur Equestrian Association amadi Manipur Pony Society ga punna kosamnaraga Manipur Pony Breeding Farm lampem pat pangthokre mifam adu Manipur Horse Riding and Polo Association gi Honorary President Ais Dilip na chair lauke mifam aduda laikhidrabina polo masana asibu hingathanaba amadi association sing asi hena sakhot hanaba mangloram thawdang sing muning singki mangna laikhidabda thamoi songna nuaita phonok pag loinana laikhidrabigi imung manung yawabada su salu yazike Delhi da kaunuk ani gi khutthona bagi thawdokta Delhi Police Sub Inspector ama yauna miyoi kya asopan nangkhre Hanuman Jayanti gi lakpa miyang khongsat amaga Muslim gi khongsat amaga Jahangirpuri da leiba masjid amagi mamang da mayang nakhi mafam aduda kaunuk ani gi marakta khutthona ke kaunuk ani mak pu khanuk na hona bada policeman nipan amadi miyoi kya sokhe asokpa sing manung da sub inspector Nadalan Mina yauki thadok aduga mari lena police na miyoi tra mari phagat khre pharba sing manung da sub inspector Mina da nomaina kapani haiba Aslam yauri mangondagi countrymed pistol amasu phagat khre khana seneba adu haukhibani haiba answer ko wa miyoi amasu phakhi khongchat adugi matungda inarki ba sub inspector Mina na haikibada mangda khan yanaba amadi khanaba ubadagi sangsindona khamki adum oina masjid ki mamang aduda nungna thanaba horaki police na khamdoklaga kang ani adu tongan tongan ba lambi de chalhanki adum oina thang setup amadi nung paiba miyam ama amuk tholaki nupi angangsu mayam marakta yauki khanaba du kanana hokibana haibdi mahak khangki de haina phongdokki khanaba adu masjid tagi hokibani haibadu mafam adudagi nupi Nur Jahan Kobi amana yakide Russian Defense Ministry in Kyiv da Ukraine ki capital Kyiv da military attack chathakre Kyiv ki Borovary region da leiba ammunition factory ama air launched missile na mahantahan kre Borovary ki mayor Gor Seposko na Kyiv da infrastructure khardi mangta kre numit kharni si da Kyiv ki mapanda Russian military na attack kaya Sathrakli Hokiba Thada Kyiv yauna Ukraine gi awang thang sarukdagi Russian troops singdi lokthokre haikibani Sanabagi pauda Mata Panthoibi Association Sinduna Thaunajam de Sathariba Ima Panthoibi trophy gi ngasi sanakiba match singda Virat FC Kasinkuno Yawi FCB Lamjao amadi Young Boys Luang Sangbam Mai Pakre gasi ahanba match da Virat FC Kasinkuno na Gopeshwar FC Yangdong Panjal ani amada maithi piki ani siba match da na Yawi FCB Lamjao na Kiran FC Waikhongbu Panjal manga sunoda aduga ahum siba match da na Young Boys Luang Sangbam na MPAB Thaunajambu Panjal ani amada maithi piki bani Hojik aroibada moroi pa amu pijari April kundagi pangthukadoriba postgraduate third semester examination da Mahiroi Singna mapung phana saruk yabinaba Dharmanjali University gi Vice Chancellor Professor N. Rajmohan appeal tawrukli World Maitai Council WMC gi third plenary session 2022 pangthukre Delhi da kanglup ani gi khana sainaba thodokta miyoi kya asopun nangkhre Lojana Virat FC Yawi FCB amadi Young Boys FC Mai Pakre Nasidi mes problem sanuk seba matang se lojari myambam kana kholumjari